Arambay News Guwahati da Manipuri Pau Tabiriba Singbu Ihan Hanba Maktada Chingangbam Sujitarani Kurumjari Hauzik Ngasigi Samlapa Mariba Pau Sing Lobirase Assamda COVID-19 ge apunba confirm case masing hauzik fawbada lising kuntram doiga chonga humbutra taret sukre lising kunmanga chamri supna ahumna naba phakre lising nipan supna marfum doina active oiri ngasi mioi ani leikhidabaga loinana apunba leikidabagi masing marfuni pan sukre hauzik phangba paw amagi matungina kasarda driver yauna mioi manga positive oire haibagi paw lakli Nalbari district ki BJP president COVID-19 positive oire hairi amadi Sonai gi MLA amadi Assam Assembly gi deputy speaker Enamul Hoksu COVID-19 positive oikre Assam da COVID ki phibam ngasisu control tongbagi wangbadani nomagi positive oiba siba lepa leitri adubu positive case masinga discharge tawkibagi masinga chaurakna manana chatliba se afaba khudam amani haina loba yai loinana plasma donate tawbagi masingsu state asida nomagi leptane hengalakli Nagaogi Haiburgaon hotspot orekpaga loinana Jorhata amukta da miyoi chama supna ani positive oiki aduga Tinsukiadana miyoi chama supna mari positive oirakhi Tezpurgi Central Jail da amukasu nauna miyoi kunmari COVID-19 positive oirakre jail asida community transmission tawre haibasimadi mayek sengle Taubagidi hauzik Guwahati unlock ni atai mafam singdasu administration gi maikaidagi lockdown thambadi amata leitre adubu public lockdown di adumak leiri government amadi private office sing hangba hongnakrabani Guwahati gi Jyotinagar dagi chahi marfutara suraba miyoi ama amadi sarasi gi Japorigok dagi chahi marfutaruk suraba miyoi amasu mathang sitna numit tarama pani amadi numit tarani thoini covid layeng lomlaba matung negative result phangbadagi ngasi discharge tawkre Hauzik khana ningai oiraklibadi Assamda hauzik oiriba covid laichit ki phibam asigi matangda state sarkarna media da macha tana phungduk ningdabagi phibam ama uwa phanglakli Assam gi COVID fibam lusilakle haiba khak natana akupa maroldi media da phongdoraktre ngasi mantri Himanta Biswa Sarmana GMC hospital da hauziksu COVID anaba chamriga kuntaret yamna aruba fibam da leiri hairakre adubu atai akupa maroldi phongdorakhide Guwahati da leriba dukan mapu amadi employee sing tangai fadana test tongnanaba hairakhibaga loinana positive oiba thengnerabasu dukan sing thingjil haloi hairakli Ngasi Assamda soklibasi ayambana lalol itik tawba miyoi singni maramaduna test tawbasi yamnamak maru oisu hairakhi Mato asomna COVID ki matangda Assam gi media da paw kya leitre adubu state asida rajniti amadi vote ki irang kangkhalakpagum urakli Assam gi mafam kayada kaagi wakat khongjang changsinba hongnarakpaga loinana lomi luchingba haibadi Krisak Mukti Sangram Samiti gi luchingba Akhil Gogoi thadoknabagi kholaw kyasu lawba hongnarakle Loyona Boroland dasu Mikhalgi Rajniti amadi lalong kangkhalakli Mato asomna COVID maraksida Rajniti gi irang hawrliba sina COVID laichatta hena thogatpa oina thokadra kiningai oirakli Ngasi Naharol Khorirol Silup Assam Kasarna Sinduna Mahakavi Hizam Angang Halgi Chamaga Kunipan Suba Mapo Kumon Thoram Lakhipur Khorirol Sanglenda Pangthokre Thoram asi Professor G Narahari Sarmana Mifamapu Oiki aduga Mahakavi Hizam Angang Halgi Punsi amadi Sahitya gi maramda Ingudam Binod amadi Ngangom Basanta Kumarna wangangki Kasar district ki manung chana laiba Kamrangada Ministry of Culture Government of India gi midyeng makhada numit mangani chupna chatharakiba North East Thangta workshop ngashi loisin khibaga loinana certificate na chingbasu yenthokre workshop asida artist humphumari amadi oja tarana sarukyakhi workshop asi All Assam Mitai Huyel Langlon Thangta Association gi headquarter oriba Kamrangana yumbu oiduna pangthokibani Bagzangi oil field mai chaklakliba se tha ani surak pagaloinana expert singna mai muthatnabagi aroiba thorang chathaba horakre haukiba megi tang kuntaret tagi Tinsukia district ki Bagzan da leiba oil gi well number 5 da thingbangam mai kamthorakliba se muthatnabagi damakta ngarang ningthokaba numit ki ayuk tagi mai chakliba mafam asida yadraba stat sing anoba statna mahut sin khibagaloinana operation changsin ba hokre Operation Manungda Wellhead asida ishing kam sinabagi damakta chakliba mafam asida mapangal kanba water pump taruksu sizinaba hokre
Panba yai handakta chakliba mai asi muthatnaba hotnabada mapan lamdagi lakpa expert ahumsu asok apan nangkhrabani. Manipur da hokiba pung kunmari asida naungna miyoi kunthamathoi COVID-19 positive oibaga loinana apunba confirm case masing lising aniga chahum tarataret sukre. Yangkai taruk discharge taukibaga loinana apunba discharge taukibagi masingna lising amaga chatruk taramanga sukre. Chatret supna anina hauzik active oiri. Phabagi chang chada humputaret dasmik taret sinone. Ngasi positive oiribasing asigi manungda travel history leitaba miyoi su yauri maramasina state asida local transmission oibagi case hengalakli. Manipur ngasi COVID laichot leptana sandorokliba asigi chauraba chaithing amoina state asigi hospital singda frontline workers singi marakta positive oiba kaya yaunnarakpaga loinana hospital kharada doctor amadi nurse na chingbasu mapung phana duty tawba ngamnadre. State asida containment zone gi masingsu yamkhalakli. Hariba containment zone sing asida laiba doctor amadi nurse kharadi duty lakpa ngamdabadagi hospital singda doctor amadi nurse ki awatpa laibadagi khudong chadaba kayasu mayoknare hairi. Chairaga sida Janims Hospital ge pathology department ta duty tawba Thobal gi miyoi amasu COVID-19 positive oirakibadagi department asigi staff nipu test tawbada nipu mak laibak phabadagi negative result lakle hairi. COVID laichot paktakna sandorakliba Thobal district ta total lockdown thamjin khibadagi district asigi miyam khudong chadaba kaya mayoknari miyam imungdagi mapan thokhandre nomagi changdraba yadraba potlam sing yonba hawai chengwai gi dukan sing fawba hanghandabadagi chana thaknaba potlam sing leitaduna miyam kham thengna wanare haina social backward people's development organization Thobalna press thadorakpa chirol amada phongdorakli. COVID laichadasi frontline warriors singda sandorak pagaloinana lenga ki loisang amadi travel history leitaba miyoi kyadasu sandorakli. Rims amadi Caesar Hospital da non COVID patient singi maraktasu laichadasi sandorak pahawraklabani. Phibam asida non COVID patient sing layeng pham leitabagi awaba mayok narakliba asi koknanabagi damakta lengakna athuba matamda mideng changduna COVID patient singa punsinadaba hospital ama athubida tokhaina thambiyu haina herikona haizarakli. National Highway number Kuntra Taret, Imphal Jiribam Lambigi, Nungbada, Ngasidagi Hona, Nungva Village Yutna, Kunja Singa Kusamnana, Lambi Tingbagi Kongjang Jangshilakuna, Jiribam Dagi, Imphal Tamna Lakpa Pochai Puba Gari Singh, Panduna Laivadagi, Driver Amadi, Handyman Singh, Awabkaya, Mayoknari Hairi. Panbayai, Hokiba January gi tang Kunipanda, Nungba Bazar Mayada, Trakna Takpadagi, Mioyama Lakidaba Aduga, Mari Lenana, Inakiba Agreement, Tabuk Oina, Ontorok Tabadagi, Nungbada, Gari Tingbagi Kongjangasi, Jangshilakibani. Laingakna drug lalon basing matik chaba ahak pachairak mafam matam chana pigadabani hairaduna lukhosai jawbu drug lalon bada chenaram damak pharuba wahodagi NAB gi additional SP Thongnongjam Brindabu Wayal Sangda trial chathan bagi thongna lamdamasigi miyamda thazaba manghalakli haina United People's Front UPF na hairakre. Manipura COVID laichitna tangdu laita draba matamasida India gi red zone oiba mafam kayadagi mitop miancha kayabu inner line permit piduna changlakpa kudaktagi thingadabani hairaduna haukiba July gi tang kunmari amadi kunmangada mitop kuntra ILP piduna pushilakpata natana huran lanada ILP yaudana mitop singbu changhalakpa yaningde maramasina lockdown manungda Manipurda ILP piraga mitop changhan biganu haina Western Sporting Club Ngairambam Imphal West na phongdorakli. Khurai gi local club sing Maira Paibi amadi working class ki apun baluf coordinating body Khurai naso inner line permit piduna mitop miancha sing changshilakliba si khudakta lepinaba haizarakhibaga loinana Manipur sarkar na Manipuri macha nataba atopa miyoi amata COVID laichut asi hek laksin bangam driba fawba state asida changlakpagi ayaba piroidabani loinana hauzik lairiba security force asisu hanagum routine transfer tawbiganu anoba security force singsu Manipurda pusin birakanu haina Manipur sarkar gi meeting chingshilakli. Mitai National Front Kanglaipak ki Vice President Godangmai Makulchung Kabui ngarang numidang laikhidre mahak masagi chahi 35 sukre
मियामना गोलमई माकुचुंग कबुई हायरगा हेना खंगनबा लंगथफाल खोबुम कबुई खुंदा लैबा मितै नेशनल फ्रंट कंगलै पाकना हौदोरकपदा जनरल सेक्रेटरी ओइरंबा अदुगा हौजिकना लुप असिगी वाइस प्रेसिडेंट गी थौ पुरिबा लुचिंगबासी मसागी अनाबा अमना मरम ओइदुना लैखिदबदा सोइबम लैकाई मेरी लैरक्ता लैबा मितै नेशनल फ्रंट की मयाय लोइसंगदा ngasi अवाबा फोंदोखरे मिजोराम हौखिबा पुंग कुन मरीसदा नौना मियोय कुलहुमदोय पॉजिटिव ओइबगा लोइना अपुनबा कन्फर्म केस मसिंग चहुमगा मरफु मरी सुख्रे मंगाना डिस्चार्ज तौबगा लोइना अपुनबा डिस्चार्ज तौखिबगी मसिंग चामगा मरफु तरानिपान सुख्रे चामगा मरफु तरुकना हौजिक एक्टिव ओइरी एक्टिव ओइरिबा चामगा मरफु तरुक असिगी मनुंगदा चामगा निफुमाथोइदी आइजोल डिस्ट्रिक्ट तगिनी अरुणाचल प्रदेश अपुनबा कन्फर्म केस मसिंग लिसिंग अमगा चनी कुंथ्रामापन सुख्रे चौंगागा हुम्बुद्रा मरीना नाबा फख्रे चट्रुका हुम्फुनिथोइना हौजिक एक्टिव ओइरी लैखिदबा अहुम सुख्रे नागालैंड हौखिबा पुंग कुन मरीसदा नौना मियोय हुम्बुद्रा मंगा कोविड-19 पॉजिटिव ओइबगा लोइना अपुनबा कन्फर्म केस मसिंग लिसिंग अमगा चमरी हुम्फु सुख्रे ngasi पॉजिटिव ओइरिबा हुम्बुद्रा मंगा असिगी मनुंगदा यांखै माथोइदी कोहिमा डिस्ट्रिक्ट तगिनी मियोय निपाना ngasi डिस्चार्ज तौखिबगा लोइना अपुनबा डिस्चार्ज तौखिबगी मिसिंग चौंगागा हुम्बुद्रा तरेत सुख्रे चानिपानगा हुम्बुद्रा मापन्ना एक्टिव ओइरी लैखिदबगी मसिंग मरी सुख्रे त्रिपुरा दसु अपुनबा कोविड-19 की कन्फर्म केस मसिंग लिसिंग मरी सुपना हुम्फु तरुक सुख्रे लिसिंग अनिगा चमरी हुम्फु तरेतना नाबा फख्रे लिसिंग अमगा चौंगा हुम्फु मरीना हौजिक एक्टिव ओइरी लैखिदबगी मसिंग तरा तरेत सुख्रे मेघालय दसुंगसी नौना मियोय निफुमरी कोविड-19 पॉजिटिव ओइबगा लोइना अपुनबा कन्फर्म केस मसिंग चट्रेट का हुम्बुद्रा मापन सुख्रे ngasi पॉजिटिव ओइरिबा निफुमरी असिगी मनुंगदा कुंथ्रा तरुकती ईस्ट खासी हिल्स डिस्ट्रिक्ट तगिनी निपान ngasi डिस्चार्ज तौखिबगा लोइना अपुनबा डिस्चार्ज तौखिबगी मसिंगना चामगा मरफुतरा मरी सुख्रे चौंगागा मरफुना हौजिक एक्टिव ओइरी लैखिदबगी मसिंग मंगा सुख्रे अरोइबदा अतोपा पाउसिंगदा वर्ल्ड हेल्थ ऑर्गेनाइजेशन की चीफ साइंटिस्ट डॉक्टर सौम्या स्वामीनाथन कोविड पैंडेमिक माई पाकना लाक्षनबगीदमक्ता यामनमक मरु ओइरिबासी टेस्ट तौबनी मरमदुना स्टेट खुदिमकना टेस्ट तौबगी चांग यामना हेंगतहनगदबनी हाइख्रे इंडिया दा प्राइम मिनिस्टर नरेंद्र मोदी ना हंदकता हांगदोखिबा थ्रूपुट फैसिलिटी अहुमदुना दिल्ली एनसीआर मुंबई अमदी कोलकाता दा कोविड टेस्ट तौबगी मसिंग हेंगतअगनी हाइना महकना नुंगाइबा फोंदोखी एम्स दिल्ली की डायरेक्टर ओरिबा डॉक्टर रणदीप गुलेरियाना कोविड लाइचत संदोरप थिंगनबगीदमक्ता मियामदा तंगाइफदना सोशल डिस्टेंसिंग गाकननबा अमदी खुदसा तोइना हामदोकननबा हाइजरखरे डॉक्टर गुलेरियाना मखा तारदुना हाइखी डॉक्टर की एडवाइस यावदना हाइड्रोक्सीक्लोरोक्विन नत्रगा एंटी मलेरिया गुंबगी हिदाकसिंग चादनबसु मियामदा हाइजरखी बेंगलुरुदा लैबा हॉस्पिटल क्याना कोविड-19 की अनाबसिंगदगी एडवांस ओइना लौशिलुबा लुपा लाख कया हंदोकपा ताख्रे सरकार की ऑर्डर की मायोक्ता सर असिगी हॉस्पिटल क्याना अनाबसिंगदगी फी चाउना लौखी अदुबु अनाबसिंग असिदगी हेंजिनना चार्ज लौबगीदमक्ता अनाब कुनिथोइदा लुपा लाख कुनमरी हॉस्पिटल सिंगना हंदोकपा ताख्रे पनबा याई आईपीएस ऑफिसर डॉक्टर डी रूपाना अमदी IAS ऑफिसर हरीश अनि पुंदुना एक्शन लौखटलकपदगी लाना लौशिनखिबा सेंफम सिंग असि हॉस्पिटल सिंग असिना अनाब सिंग असिदा हंदोरकपा ताखिबनी इंग्लैंड हौदोंगमा कोविड-19 पॉजिटिव ओइरे हाइरी ब्रिटिश एनवायरनमेंट मिनिस्ट्री ना मपु पॉजिटिव ओइबदगी मखोइना लोइबा हौदोंग असिसु पॉजिटिव ओइरखिबनी हाइरी अदुबु मपुसु हौदोंगसु हौजिकती नाबा फरे हाइरी पनबा याई यूके दा मसिना युमदा लोइबा हौदोंग पॉजिटिव ओइबा अहानबा केसनी मालेमदा ख्वाइदगी चावबा कोविड वैक्सीन की थौरांग चथरिबा अमेरिका की मॉडर्नाना कोविड-19 वैक्सीन वॉलंटियर लिसिंग कुंथ्रादा टेस्ट तौबा हौख्रे वॉलंटियर सिंग असिना रियल शॉट कापलिब्रा नत्रगा डमी वर्जन कापलिब्रा हाइबसी खंबंगमलोय हाइरी डोज अनि कापलबा मतुंग साइंटिस्ट सिंग असिना मखोगी फिबम कुपना यंगसिनगनीसु हाइरी इंडिया कोविड-19 की अपुनबा कन्फर्म केस मसिंग हौजिक फावबदा लाख 15.3 सिनो यौख्रे ngasi gi oina hौजिक फावबदा लिसिंग निफु तरेत का चामगा यांखै पॉजिटिव ओइबा थेंगनखरे मसिदा स्टेट मरी की रिपोर्ट वालिबनी चौराकना लिसिंग निफु मापन मक ओइबा यारी
इंडिया एक्टिव कन्फर्म एक्टिव केस मसिंगना लाख 5.09 यौख्रे रिकवरी मसिंगना लाख 8.98 यौख्रे लेखिदबगी मसिंगना 53,912 अरामबाई न्यूज़ गुवाहाटी मणिपुरी पाउ संदोक्चबा मतंग लोइसनजबग लोइनना अमुकसु हन्ना खुरुमजरी।